ꯑꯉꯥꯡ ꯃꯆꯥ ꯄꯣꯛꯄꯒꯤ ꯑꯋꯥꯕꯁꯦ ꯐꯪꯕ ꯌꯥꯎꯏꯔꯅ ꯑꯩꯈꯣꯏꯁꯨ ꯑꯩꯗꯤ ꯐꯠꯇꯕꯤꯅꯦ ꯄꯨꯟꯁꯤ ꯈꯣꯡꯆꯠꯀꯤ ꯂꯝꯕꯤꯁꯤꯗ ꯆꯠꯂꯤ ꯑꯩꯁꯨ ꯑꯩꯒꯤ ꯕꯟꯙꯨ ꯑꯃꯒꯤꯗꯃꯛ ꯀꯅꯥ ꯑꯃꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯒ ꯀꯅꯥ ꯑꯃꯅ ꯌꯥꯝꯅ ꯋꯥꯅ ꯃꯁꯦ ꯄꯨꯟꯁꯤꯒꯤ ꯃꯊꯦꯜ ꯑꯃꯅꯤ ꯃꯁꯤꯗ ꯀꯤꯗꯨꯅ ꯆꯦꯟꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯊꯥꯖꯩ ꯁꯣꯏꯗꯅ ꯄꯟꯊꯨꯡ ꯑꯃ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯅ ꯑꯩꯒꯤ ꯌꯨꯝꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯏꯕꯦꯝꯃ? ꯅꯨꯡꯉꯥꯏꯕꯒꯤꯗꯃꯛꯇ ꯇꯧꯏ ꯑꯗꯨꯒ ꯑꯋꯥꯕꯅ ꯑꯋꯥꯕꯒ ꯃꯔꯨꯞ ꯑꯣꯏꯌꯦ ꯄꯤꯛꯂꯤꯕ ꯊꯋꯥꯏ ꯑꯁꯤꯒꯤꯗꯃꯛ ꯑꯩ ꯍꯤꯡꯈꯤꯅꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛ